Hello guys, ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯈꯝ ꯇꯦꯡꯀꯣꯠꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯖꯔꯛꯏꯕ ꯃꯊꯦꯜꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯣ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯌꯥꯝꯅꯗꯤ ꯁꯤꯟꯗ꯭ꯔꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟꯒꯦ ꯇꯧꯔꯤꯀꯥꯟꯁꯦ ꯅꯣꯡꯁꯦ ꯐꯖꯅ ꯇꯥꯁꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯁꯤꯐꯧꯗ ꯅꯣꯡ ꯃꯔꯛꯇ ꯑꯗꯨꯝ ꯆꯦꯟ ꯆꯣꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯝꯃꯦ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯊꯣꯡ ꯂꯣꯏꯔꯐꯥꯎꯗ ꯑꯗꯨꯝ ꯃꯩꯁꯤꯁꯨ ꯃꯨꯠꯈꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ. ꯃꯩꯁꯦ ꯄꯨꯡ 1.5 ꯑꯗꯨꯝ ꯃꯩꯁꯦ ꯃꯨꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯨꯗꯨꯅ ꯃꯩꯁꯦ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯦ. ꯑꯗꯒꯤꯗꯤ ꯃꯩꯁꯦ ꯂꯥꯛꯄ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯩꯁꯦ ꯐꯠ ꯂꯥꯛꯑꯦ. ꯂꯥꯛꯀꯥꯟꯗ ꯇꯧꯔꯁꯦ ꯍꯥꯏ ꯀꯥꯟꯗ ꯂꯥꯛꯑꯁꯦ ꯑꯃꯨꯛ ꯊꯤ ꯈꯪꯗ꯭ꯔꯦ. ꯂꯥꯗꯤ ꯍꯦꯛ ꯊꯝꯃꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ. ꯅꯣꯡ ꯇꯥ ꯃꯄꯥꯟ ꯊꯝꯃꯝꯕꯅꯦꯕ. ꯑꯗꯣ ꯂꯥꯁꯦ ꯑꯗꯨꯝ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯦ. ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯃꯊꯪꯗꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯊꯝꯃꯛꯑꯒꯦ ꯐꯖꯅ ꯁꯣꯏꯗꯅꯕ. ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯅꯨ ꯊꯣꯡꯕꯅꯦ, ꯑꯗꯒꯤꯁꯤꯅ ꯑꯃꯦꯠꯄ, ꯑꯗꯒꯤꯁꯤ ꯑꯗꯨꯝ ꯊꯕꯤꯁꯨ ꯂꯩꯔꯦ, ꯑꯗꯒꯤ ꯃꯣꯔꯣꯛ, ꯈꯥꯃꯦꯟ ꯑꯈꯥꯕꯤ, ꯇꯤꯜꯍꯧ ꯂꯣꯏ ꯁꯨꯔꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯔ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯛꯀꯦ. ꯍꯣꯏ, ꯉꯁꯤꯗꯤ ꯆꯦꯂꯦꯟꯖꯁꯨ ꯅꯠꯇ꯭ꯔꯦ. ꯍꯥꯏꯗꯤ ꯋꯦꯗꯔꯁꯤꯒ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦ. ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯖꯔꯛꯑꯒꯦ. ꯑꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯒꯦ ꯍꯧꯖꯤꯟꯅꯕ ꯇꯧꯔꯒꯦ. ꯍꯣꯏ, ꯍꯧꯖꯤꯜꯂꯁꯤ. ꯍꯩꯔꯥꯡ ꯃꯩꯗꯨꯅ ꯃꯍꯤꯁꯦ ꯇꯦꯕꯜꯁꯦ ꯆꯟꯗꯗꯅ ꯊꯝꯃꯧꯔꯦ. ꯏꯁꯤꯡ ꯊꯥꯗꯁꯤ. ꯃꯍꯤꯁꯦ ꯀꯃꯥꯏꯅ ꯕꯩ ꯔꯥꯎꯟ ꯑꯃ ꯖꯣ ꯑꯗꯨꯝ ꯍꯩꯔꯣ. ꯖꯣ ꯍꯥꯏꯅ ꯅꯈꯨꯠꯅ ꯅꯩꯗ ꯌꯥꯏ. ꯑꯃꯗ ꯑꯩꯗ ꯊꯥꯎ ꯔꯥꯎꯟ ꯖꯣ ꯍꯩꯔꯒ ꯑꯣꯏꯔ. ꯇꯧ. ꯑꯩꯈꯣꯏ ꯈꯨꯠ ꯂꯣꯏꯅ ꯆꯥꯝꯃꯦꯕ ꯍꯧꯖꯤꯛ. ꯀꯩꯅꯣ ꯈꯨꯠ ꯆꯥꯝꯕꯗꯤ ꯍꯥꯞꯇ꯭ꯔꯕ. ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯩ ꯊꯥꯔꯁꯤ. ꯃꯌꯥꯝꯗꯤ ꯍꯧꯖꯤꯜꯂꯒꯦ. ꯃꯌꯥꯝꯗꯨꯗꯤ ꯍꯧꯖꯤꯟꯖꯔꯛꯑꯒꯦ. ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅꯗꯤ ꯃꯣꯏ ꯑꯣꯛ ꯆꯦꯂꯦꯟꯖ ꯇꯧꯖꯦꯗꯤ ꯍꯥꯏꯕꯅꯦ. ꯃꯌꯥꯝꯅꯁꯨ ꯑꯣꯛ ꯆꯥꯎ ꯍꯥꯏꯕꯗꯣ. ꯑꯩꯈꯣꯏ ꯏꯌꯥꯝꯕꯈꯩꯅꯁꯨ ꯃꯣꯏꯗꯣ ꯍꯌꯦꯡ ꯑꯣꯛ ꯆꯦꯂꯦꯟꯖ ꯇꯧꯁꯦ, ꯀꯤꯂꯣ 2 ꯆꯥꯁꯦꯅ ꯍꯥꯏꯔꯛꯄꯅꯦ. ꯑꯗꯣ ꯍꯌꯦꯡ ꯆꯥꯕ ꯌꯥꯏ ꯆꯥꯗꯕ ꯌꯥꯏ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤꯗꯣ. ꯃꯑꯣꯡ ꯌꯦꯡꯕ ꯑꯗꯨꯅꯤ, ꯅꯠꯇ꯭ꯔꯥ? ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ. ꯂꯥꯛꯑ ꯅꯍꯥꯟ ꯆꯠꯆꯒꯗꯕ ꯄꯣꯠꯁꯦ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ, ꯅꯠꯇ꯭ꯔꯣ? ꯑꯃꯨꯛ ꯆꯦꯂꯦꯟꯖ ꯑꯣꯏꯔꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯕ ꯌꯥꯕꯅꯦ. ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯗ꯭ꯔ ꯄꯨꯟꯅ ꯆꯥꯔꯁꯦ. ꯐꯖꯔꯦ. ꯑꯗꯣ ꯍꯌꯦꯡꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯌꯥꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯔ ꯍꯣꯏ, ꯇꯧꯁꯦ ꯍꯥꯏꯔꯕ. ꯀꯟꯐꯥꯔꯝ ꯇꯥꯈꯤꯗꯣꯏꯅꯤ. ꯑꯩꯈꯣꯏꯅ ꯗꯛ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨꯕꯗꯣ ꯐꯖꯗꯦꯕ. ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯃꯍꯤ ꯌꯥꯎꯗꯕꯤ ꯊꯣꯡꯕꯅꯦ. ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ. ꯑꯩꯗꯤ ꯎꯇꯤꯒ ꯌꯦꯟꯕꯤ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯅꯤꯡꯉꯦ. ꯎꯇꯤ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯩꯔꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ. ꯍꯣꯏ. ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯇꯧꯖꯩ ꯍꯩꯇ ꯇꯧꯖꯕꯅꯦ, ꯅꯠꯇ꯭ꯔꯥ? ꯀꯥꯎꯒꯥꯏꯌꯦ. ꯊꯕꯤ ꯌꯥꯎꯏ. ꯑꯍꯥꯎꯕꯁꯤꯅ ꯃꯥꯡ ꯊꯝꯃꯕꯅꯤꯅ. ꯂꯥꯛꯑ ꯆꯥꯔꯗꯤ ꯃꯑꯣꯡ ꯇꯥꯒꯗꯕꯅꯦ. ꯉꯁꯤꯁꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯋꯦꯗꯔꯁꯤꯅꯁꯨ ꯏꯕꯥꯅꯤꯁꯨ ꯆꯌꯦꯠꯅꯕ ꯑꯃꯀꯣ. ꯅꯨꯡꯗꯥꯡꯗ ꯃꯣꯏꯅ ꯍꯤꯗꯥꯛ ꯍꯦꯛꯄ ꯐꯩꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯍꯥꯏꯅꯕꯗꯣ. ꯍꯣꯏ, ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯕ. ꯅꯨꯡꯉꯥꯏꯖꯕ. ꯇꯣꯡꯍꯜꯂꯒ ꯐꯖꯅ ꯆꯤꯛꯈꯥꯏ.
ꯑꯃꯦꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ 1Kꯗꯤ ꯌꯧꯗꯣꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯗꯅ 1K ꯌꯧꯍꯜꯂꯁꯦ ꯋꯥꯟ ꯀꯦ ꯍꯦꯛ ꯌꯧꯕ ꯉꯥꯅꯨꯁꯦ ꯃꯄꯨꯝ ꯑꯃꯃꯝ ꯆꯥꯛꯀꯦ ꯌꯥꯗ꯭ꯔꯥ ꯌꯥꯏ ꯐꯖꯅ ꯉꯧꯖꯔꯒ Okay. Here. Sao? Thì mới làm rồi. Dùng vậy. Ngàn này thế nào? Mấy giờ xí mông mẹ mèo đi. Có rõ. Hồi mày giao dẻo đến rồi đó. Là sợ sẽ mấy cái thằng gì này. Hành ra cái quần cười đó. Một cái. Không căm nào. Xong rồi. Rồi mới lấy xà cái càng. Mà sao? Sih Pajak empat nih nganu gue nak. Itu. Vâng. Enggak. Cái rồi nhá. Xin được. Quạt này. Ayan.
ꯐꯗ꯭ꯔꯣ 응? ꯃꯈꯥꯏ ꯈꯪꯉꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯣꯏꯁꯦ ꯐꯖꯔꯝꯗ ꯐꯖꯔꯝꯃꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯁꯤꯁꯦ ꯕꯤꯠꯁꯨ ꯈꯔ ꯍꯜꯂꯦ ꯑꯃꯗꯤ ꯅꯠꯇ꯭ꯔꯥ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯐꯅꯥ ꯁꯤꯡꯒꯤ ꯍꯜꯂꯦ ꯃꯩ ꯂꯥꯛꯁꯤꯟꯗꯕ ꯑꯗꯒꯤ ꯃꯩꯅ ꯐꯠꯇꯕ ꯆꯥꯡ ꯍꯧꯖꯤꯛ ꯊꯦꯡꯅ ꯆꯥꯔꯕꯅꯤꯅ ꯆꯥꯕ ꯇꯟꯗꯕꯒꯤ ꯆꯥꯡꯗ ꯍꯦꯜꯂꯦ ꯑꯗꯨ ꯋꯥꯅꯤ ꯇꯥꯛꯀꯠꯂꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ ꯅꯠꯇ꯭ꯔꯒ ꯍꯥꯎꯔꯦ ꯀꯩꯅꯣ ꯃꯍꯥꯎꯁꯦ ꯃꯩ ꯆꯥꯉꯁꯤꯗꯤ ꯌꯥꯝ ꯇꯥꯅ ꯆꯥꯔꯦꯅꯦ ꯏꯕꯥꯅꯤꯁꯦ ꯍꯣꯏ ꯇꯨꯝꯕꯦꯠ ꯇꯨꯝꯕꯦꯠ ꯇꯧꯕꯁꯤ ꯃꯣꯔꯣꯛꯁꯨ ꯑꯃꯨꯛ ꯁꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯔꯣꯛ ꯏꯟꯁꯥꯡꯗꯤ ꯁꯥꯗꯦ ꯅꯪ ꯃꯣꯔꯣꯛꯄꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯎꯔꯦ ꯉꯝꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯃꯗꯨꯅ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯂꯣꯏ ꯂꯣꯏꯁꯤꯟꯅꯤꯀꯣ ꯃꯁꯪ ꯁꯧꯅꯦ ꯈꯨꯗꯥꯡꯁꯤꯗ ꯉꯁꯤ ꯆꯥꯛ ꯆꯥꯏꯁꯦ ꯊꯦꯡꯉꯦ ꯌꯥꯝ very very that Bạn video của nhau rồi xong rồi để ra sang nhà bạn rồi quỳ đây 생각나지나 오케이 좋아서 간다 comment sectionꯗꯁꯨ ꯑꯅꯝꯕꯅ ꯑꯗꯨꯝ ꯄꯣꯛꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯃꯤ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯄꯣꯛ ꯑꯗꯨꯝ ꯇꯧꯖꯔꯒꯦ ra sang nữa ngâm rồi xem năng bé gì máu gì vậy máu nó mang rồi 아주 브라인 다음에도 어떤 아시안 바이야. 또 ꯑꯩ ꯍꯦꯟꯅꯗꯤ ꯄꯤꯗꯤ ꯄꯤꯖꯅꯤꯡꯕꯅꯦ ꯑꯗꯣ
ꯃꯔꯨ ꯑꯣꯏꯔꯝꯕꯒꯤꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯤꯕꯨ ꯆꯥꯎ ꯄꯤꯊꯛꯏꯕꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯊꯪꯒꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯖꯔ ꯂꯣꯏꯒꯗꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯀꯨꯏꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯅꯥꯜꯂ ꯊꯥꯕꯗꯣ ꯑꯗꯨꯗꯒꯤ ꯁꯤꯠ ꯅꯥꯜꯂꯝꯕꯅꯤꯗ ꯑꯩꯅ ꯉꯁꯤꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯁ ꯁꯤ ꯅꯥꯜꯍꯟ ꯌꯥꯝ ꯊꯤ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯄꯣꯛ ꯑꯣꯏꯅ ꯇꯧꯔ ꯂꯥꯁ ꯃꯊꯪꯗꯗꯤ ꯄꯣꯛ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒ ꯑꯩꯅꯀꯣ ꯆꯦꯂꯦꯟꯖ ꯇꯧꯖꯦꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯒꯤꯅ ꯑꯃꯅ ꯑꯣꯏꯔꯁꯨ ꯆꯦꯂꯦꯟꯖ ꯇꯧꯖꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯆꯦꯂꯦꯟꯖ ꯈꯨꯇꯧꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒ ꯃꯣꯏ ꯑꯃꯃꯝꯒ ꯇꯧꯖꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯅꯦ ꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝꯅ ꯑꯣꯄꯟ ꯁꯦꯔꯤꯌꯁꯇ ꯌꯥꯝ ꯅꯩꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯇꯧꯒꯦꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯄꯣꯛꯀꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯇꯥꯔꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯩꯗꯅ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯅꯦ ꯑꯩꯈꯣꯏꯗꯤ ꯍꯩꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯕꯕꯨ ꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯁꯤꯅꯕꯨ ꯍꯟꯖꯤꯟ ꯑꯅꯤ ꯑꯍꯨꯝꯂꯛ ꯍꯥꯏꯖꯤꯜꯂꯤꯁꯦ ꯋꯥ ꯉꯥꯡꯕꯕꯨ ꯍꯩꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤ ꯑꯁꯤ ꯍꯥꯏꯖꯟꯖꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯉꯥꯏ ꯈꯜꯂ ꯌꯦꯡꯉꯨ